Loyalam E-PAO tabi bakudimappu hitram susmitana namidangi officeri ahamda pantabi headline. November 3 suba Chayol Faobagi Manungda Manipurda Bjpgi na Luchingba Popular Government ama linglaba yana leire hari. Manipurda ahanba oina centimeter 24.5 Sangba Gallblader Louthokhre. Lamlakki sa ujek amadi umangkan ba habasi miyoba akhoi gi tawpham thokpa thodang ni haina governor na phangdorakli. Pau sandok na pijari. November ge ahum suba Chayol Faobagi Manungda Manipurda Bjpgi na Luchingba Popular Government ama linglaba yana leire hari. Lakadori bamathang tha November ge ahum suba Chayol Faobagi Manungda Manipurda Bjpgi na Luchingba Popular Government ama linglaba yana leire. Delhi da hauzik camp tawduna leriba Bjpgi MLA sing aduna ngarang Manipur babanda Bjp North East Coordinator Summit Patra amasung Manipur in charge Ajit Govt de unaduna atobada Manipurda Popular Government ama lingnabagi matangda wa khanakraba matung ngasi makhatana Bjp National President JP Nadaga unagani hari. Paugi source amana haribadi Delhi da camp tawduna leriba Bjpgi MLA sing aduna Manipurda atuba matamda Popular Government ama linglagani habigi thajaba pirakhire hari. Amaromda ngarang Summit Patra amasung Ajit Govt de yauna pangthokiba mifam adu yamna positive oikhi. Mifam aduda Bjpgi MLA singi makhedigi hauzik phaba party gi senior leaders sing makhoina unanaba honabada appointment phangdana leiriba adugi matangda wafam kaya pokatkhi. Adubu mifam aduda Summit Patra gi makhedigi hauzik asi Bihar gi assembly election lebana party gi senior leaders sing madugi damak engagement kaya laikhibana unabagi sadul phangdabani. Adubu Bihar gi election loraba matung party gi senior leaders singa unaduna khananenabagi khudong chaba adu soidana phangani habagi thajaba pikhi. Amaromda ngarang pangthokiba mifam aduda Bjpgi MLA Thokchom Radesham Yumnam Radesham S Razen Paunam Brozen amasung Asaf Udin saruk yakide hari. Manipurda ahanba oina centimeter 24.5 Sangba Gallblader Louthokhre. Manipurda ahanba oina centimeter 24.5 Sangba kg 0.530 lumba Gallblader ama hatada leiba JR Hospital da mai pakna lothokpa ngamkhre. Ana layeng lamda phidam ningai oiraba mai paklaba asiga mari lenena JR Hospital da consultant hepatopatrito biliary and liver transplant surgeon oina thopuriba Dr. Longjam Chitaranjana Pamising da haikibada India gi oina ing kumja lisingani tara tarukta nupi amadagi centimeter kuntra sangba Gallblader lothokhi. Aduna khwaidagi chawba Gallblader oidana leiri. Masigi hek mathangda tha asigi October anida hospital asida masagi chahi nifunipan suribe oinam sawamungdagi Gallmai Pemitadagi lothokibasina centimeter 24.5 sangba Gallblader asina anisuba oire. Hariba anaba asi Gallblader pipe ki oina cancer ni haina khanglaba matung operation pangthokdona lothokibani. Masida natana lamdam asigi miyamna aruba surgery ama lapa matamda mapalamda chanariba adu lamdam asidasu asigumlaba achauba surgery maipakna tawba ngamle haiba wafam phongdokhi. Lamlakki sa uchek amadi umangkan ba haibasi miyoiba akhoi gi tawpham thokpa thodangni haina governor na phangdorakli. Manipurda malem gi mafamda phangdaba tangna phangba sa uchek amadi orchid bakhal kaya phangli. Lamlakki sa uchek amadi umangkan ba haibasi miyoiba akhoi gi tawpham thokpa thodangni haina Manipur gi governor Ajay Kumar Balla na phangdokhre. Wafam asinga se Manipur lenga ki forest department sinuna Imphal gi palace compound da leiba city convention center da human worldwide coexistence haiba theme da pangtholiba humdramathu shuba wildlife week celebration disingani kunmanga gi grand filalega mari lenena wafamasi mithunglen gi warol piraduna governor Ajay Kumar Balla na phongdokibani. Ngasigi thoram atuda Manipur gi chief secretary Punit Kumar Goyal marueba Manipur lenga ki makok thongba officer sing central secretary force amadi school gi mahairoi singsu saruk yakhi. Wildlife week kamari lenena pangthokiba SA amadi painting competition da makok mathang takraba amadi consolation takraba sing da certificate recitation amadi sel gi manasu pikhi. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumating pangbiyu. Manipurda Popular Government ama semnabagi matangda party gi MLA singna unaduna wari saragani haina sangmana phongdorakli. Numit nini gi khongchata Manipurda lakhiba NPP gi National President amadi Meghalaya gi Chief Minister Conrad Sangmana ngasi Imphal da thonglakhrei.
Manipurda popular government ama semlabagi matangda political party gi luchingba amadi mahaki party gi MLA singna unaduna wari saragani amadi miyamgi apamba matung ina thabak tongnaba honagani haina Kornat ke Sangmana Phongdokhre Mahana Imphagi airport hek thunglabaga Manipur gi NPP gi MLA sing yauna party asigi Manipur state ki makok thongba officer singna okhi Paumi singna hangba wahangi paukhomda CM Sangmana hai Manipur da tangdu leitaba khara hanjilakpagi mami tai adubu mapungphana hanagi punsida hanjinnaba amadi tungkoina tangdu leitaba lehennaba political party amadi CSO sing yauna tongan tongamba stakeholder singi achobu thodang lei Amaramda Konrak Sangmana Imphal airport gi hotel classic grande yaubaga Maite amadi nagagi tongan tongamba lup singi mihu singa unaduna wari sakhi masigi mathakta IDP singa unaduna wari saraba matung numidang wairam governor ga unaduna wari saraba yai hari Konglei future news update Manipur numit humni gi manungda lupta changjarakadabani haina KCP taibangan bana phongdorakli Social media da KCP taibangan ba group miyamna maring marang ba loop ama oina ukiba yaba loop asigi photo nataba ama thagalaliba Konglei future news update Manipur numit humni gi manungda lupta changjaraknaba khangali haina aina thingkraba lalo loop asigi publicity secretary salaingan ba macheina khuriek pituna thokpa Chayol amana phongdorakli Chayol aduna makhatara aduna hai Konglei future news update Manipur koba Facebook account amana KCP taibangan ba group na rims ki matangda ngarang October 9 da thokiba press release amaga mari lenena hariba Facebook page asida private practice toramba rims ki Dr Singh Pau phawrakadabani KCP taibangan ba haina caption ama haplaga Facebook ta upload torkiba khulai paiba miyo kharagi photo adu loop asiga hiram amatada mari lenadaba photo ni hari Konglei future news update Manipurna thagaliba photo asi khudakta Louthokhre haina khanghanbaga lenana numit humni gi manungda lupta changjaraktuna wakhalta thokminana ba khanghalakli Signature campaign chatpada police ka chawnam unakhre Stop Boat Chori haiba nationwide signature campaign gi manung chana Manipur Pradesh Youth Congress Committee gi volunteer singna ngasi khorambang ima kaithal gi marakta banner paiduna Stop Boat Chori gi signature campaign chatpada mafam aduda duty tariba police singna athingba pibadigi chawnam unaba thokhre Manipur Pradesh Youth Congress Committee gi volunteer singna Stop Boat Chori haiba Thaba banner makhada signature campaign adu Bjpgi thawong yaningdabagi kholaw kaya lauduna Thangal Bazar machindagi horaga ima kaithel marak yawarpada police na athingba adu pibadagi muknaba adu thokibani mafam aduda Manipur Pradesh Youth Congress Committee gi volunteer sing adu police kana munarapadagi kaithel ima kaya thoklaktuna khamdokhi Stop Boat Chori haiba signature campaign aduga mari lenena Manipur Pradesh Youth Congress Committee gi President Wahengbam Anandana miyamgi hak amasung justice ki damak Manipur Pradesh Youth Congress Committee na matam pumbada lepkani BJP ne namthak tawduna bot sakarga sasan tawba yaroi makhoi resign tawgadabani BJP ne lebak manghanbani haina phongdokhi Education gi policy da leramba ahoba kaya menkatpa ngamle haina tomana phongdokhrai Department of Teachers Education Manipur University na sinduna NAP 2020 Prospectus and Challenge of Higher Education for Future Learning haba hiramda numit nini chathagadaba national seminar hodopagi thoram ama ngasi MU gi BC Court Hall da pangthokre thoram aduda School of Human and Environment Science MU gi din Professor S B Jivan Kumar Singh na chief guest School of Education MU gi din Professor Premlata Maisnamna President Department of Education Guwahati University ki Professor Dolomoni Goswami amadi Department of Education Zedpur University ki Professor Nilratan Royna Guest of Honor oina saruk yakhi Thoramgi manung chana souvenir amasu release tawki Thoramga mari lenena program in charge Dr. Chingtham Tomana haikibada NAP 2020 na lamdam asida hana chanaramba education system gi policy da leramba ahoba kaya adu menkhatpa ngamduna mahirui shingbu awang bathaki mahai tambada hena nungai henba amadi quality lehelagani policy asina lakpada higher education gi oina leriba teaching learning process da yauriba expecting da hena mai pakna ba honabada Thengnagadoriba challenge sing asida seminar asigi recommendation singna asina kharama khaikana piba ngamgadra khanduna thoram asi sinbani numit nini chathagadaba seminar asida technical session mari thokna khaidoktuna hena kupna khana nainagadori hairi Paogi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Arobada marueba pao amuka hana pizari November ge ahum suba Chayol Faobagi Manungda Manipurda BJP na luchingba popular government ama linglaba yana laide hari
lamlakki sa uchek amadi umang kanba habisi miyoiba aikhoigi tawpham thokpa thodangni haina governor na phangdokhre Manipurda ahanba oina centimeter 24.5 sangba Gallblader Louthokhre Matang asida Loyalam E-PAO na namitangi pao bibil lezare tabili ba khudimang po amuka hanak kurumjari.